Matam Khara Tuminna Leiruraba Matung NGARANG NUMIDANG PUNG 8:55 rom TABA ADUWAIDA Kuki Khutlai Paiba Shing KOUTRUK CHING LEIKAI AMADI National Sports University da LEIBA State Security Force TAMNA Nongmei Kapshillakkhre Thaudok Thokpamdagi fangba paw amagi matung inda NGARANG NUMIDANG PUNG 9 taramdai ADUWAIDA KOUTRUK CHING LEIKAI AMADI National Sports University anigi lona batnarak mongsonglomda mi chatpagi sahum phangbadagi Sports University da LEIBA Security Personnel Singna Searchlight Kaptuna Yengke Maduda Maikai Khangdana Nongmei round ahum mari lom kak chingthak lomdagi KOUTRUK CHING LEIKAI amade National Sports University TAMNA kaptharakibani haire Kuki Singna Nongmei Kapshillakpa aduda KOUTRUK CHING LEIKAI gi jingkhongda leiba yum amagi jinga mathakta Nongmei maru ani pankhe Makata na Kuki Singna Nongmei round khara amok kapshillakpadagi khulngakpa sing amade State Security Force singi maikaidagi so khut handuna Nongmei round khara kapkhe Nongmei kapnaba 2 minute 10 rom ngaihak leiraga kapnaraba matung nakal animak tuminna leinakhi haire Thaudo asi thokraba matung da KOUTRUK CHING LEIKAI maning amade battle khul maning ching da Kuki Sing torchlight kaptuna koicha chatpa ukhe Adumoinabak nakal animakta makhatana Nongmei kapuki makholdi takhide aina pawosina makhatari